Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Manipur da haukiba pung kunmari da COVID ki anaba satruk subna nipan naba phakibaga loinana naba pharakpagi sang sada Manipudaragi mathakta leire Mukhyamantri Nongthombam Biren Singh na hairi laisat manung asida sarkar gi khwaidagi mangjil thaba thabakti mamal yamlaba miyoibagi punsibu kanbani Tokyo Olympic ta medal lorokpa Manipuri masa singda sel gi mana piragani haina Manipur sarkar na laukthokre Leibak sida COVID ki vaccine kapagi khongjangda singthaningai oina khumang chausinbada Pradhan Mantri Narendra Modi na nungaiba phongdokre amasung leibak sida COVID-19 dagi naba pharakpagi sang sada 36.9 yaure Sahi tara nipan gi mathakta leba miyoi khudingmak lemna COVID-19 gi vaccine kapthoknaba thorang paikhatliba sida mapung oina naha oiriba singsu soidana vaccine kapthoknaba haijari COVID ki akiba leiribana miyamna cheksinba watpagi thawngsing tokpiduna yariba makhai yumdagi chathoktana leibiyu tangai phadana chathoklabadi face mask upiyu phut taruki social distancing thambiyu maimit amadi khusa toina hamdoktuna tarutana na thambiyu sungsoi soidana vaccine kapthokpiyu COVID ka mari lenaba pausingidamak National Helpline Number 011-239-78046 natraga 1075 ta phone tawbiba yagani. Raijagi Helpline Number na 0385-241-1668 amasung 1800-3453-818 ni. COVID-19 dagi ngakthoknaba tangai fadabasana kanglon singak na satpinaba Akasbani Imphal gi drama gi A Great Artist Naurem Panchasila mitain appeal tawraduna hai. Miyambu Naurem Panchasila mitaina khurumjari nungsijaraba ireisa sing tamthiraba COVID-19 laisattagi kanjananabagi damak aikoi amuk khanna section bagi phirep lawminarasi COVID ki vaccine soidana kapthokpiyo face mask soidana upiyo mi amaga gi marakta phuttaruk lapna leibiyo hand sanitizer sijenabiyo hand wash natraga sapon sijenaduna khutsa sengna hamdokpiyo laisat asidagi ngakthoknanaba matam gi lengakna piba tangai phadaba satna kanglon sing aikoi khudingmakna ngakna chatminnasi section ba haibasina laisat asi sanghandananabagi khwaidagi pharaba pambaini mayambu amukka hana khurumjari Haujik mapung oiba pau Manipur da haukiba pung kunmari da COVID-19 gi anaba miyoi chamri kunthani thoi thengnabaga loinana apunba positive case ki masing 6,9,9 sure Raijagi COVID-19 command control room na ngasi numidang waram thokiba serol amada hai miyoi 6,9,9 test tawbada miyoi chamri kunthani thoi positive oiba thengnakhibani ngasigi oina positive oibagi sang sada 9.3 ni Nauna positive oikibasing adu Imphal West dagi sama, Thawal dagi 35, Imphal East dagi 32, Bisnupur dagi 98, Churasanpur dagi 94, Kangpokpi dagi 18, Kaksing dagi 12, Tamenglong dagi 9, Sandel amasung Senapati dagi 4, Tengnopal amasung Ukhrul dagi 2, Kaksing dagi 1. Hariba matam asigi manungda COVID-19 positive oiba miyoi 3 sikhibaga loinana laikhidaba migi masing 1,913 sure. Nauna laikhidabasing adu Churasanpur amasung Imphal East dagi 2, Kaksing amasung Kangpokpi dagi 1. Haukiba pung kunmari da COVID ki anaba satruk subna nipan naba phaduna discharge tawki. Masiga loinana naba phakiba migi masing 6,973 sure. Naba pharakpagi sang sada 10.10 amasino oire. Haujik active case 5,973 leiri. Pradhan Mantri Narendra Modi gi lamjing makhada sahi taranipan gi mathakta leba miyoi khudingmak COVID ki vaccine kapthoknaba laukhalaklibat khongthang asi raija kayada maipakna sangsili. Manipur da su raija sarkar na kan honaduna paksana vaccine kapnabagi thorang paikhatli. Mukhyamantri Nongthombam Biren Singh ngasi mahaki kendra gi manungsanba luang sangbam makha lekai gi community hall da sathakiba vaccination drive ta miyam da COVID-19 gi ahum suba web laktringai mamangda vaccine kapthok hongnaba appeal tawki. Paumi sing da wangang bada Mukhyamantri na MLA Pradhana Singba miyam gi mihut singna makhoi gi lamda leiba miyam bu vaccine kapthoknabagi thabak paikhatnaba so appeal tawri. Mukhyamantri na hai Manipur gi miyam ai khurumjari ai gi di
vaccination natana upai leite na mayamda hanjan ai request objebani adu masi mayapta adagi media da lawbogi mahuta kai sai kendra dagi khun rang matai khunji dagi haurge haidana ai ida kapham mafam ama khada sema mane adu mi chandabri huji mafam ahum ole adana honorable MLA minister singh aduga leibiriba pradhan jila parishad ADC member khuding mangna masi si mai magi area mai block mai kendra da isa yauna ka hona biro adu vaccination kaphak puna traga de khoi si upai leiroi dore ana thar web laktinge gi mamang sidai da khoi hida kapasi loisel lausi nai mayamda appeal tawjari mass vaccination camp aduda luang sangbonggi mi chamnga yangkhai taret hida kapthokhi mafam adugi beneficiary sa da sama yongna vaccine kapthongna bagi pandam da drive asi hayeng su makha sathakhi gani camp amadi PD mantri TI Saitabertagi lamjing makha dangase Imphal iski wangkhai da paksana COVID-19 test tawba amadi vaccine kapagi thoram ama pangthokre thoram adu nganna layong khangdokpa amadi ngalingai da layeng thokpa haiba motogi makha da Imphal East District Administration ga punna sathakhi bani Khundrakpam Kendragi Zanukhul Lamlai Kendragi Yorobung Khul da sungasi vaccination drive sathakhi Sawongbungi SDO amadi mari lenaba COVID task force ki miyoi singna vaccination drive sing sathariba sing adu yengsinki Ukhrul jila da su ngarangdagi Ukhrul town amasung atai khul kya gi lekai da satuna COVID-19 gi matang da miyam bu bhab tahan ba amasung vaccine kapagi drive haukhre masigi matang da ekhoi gi Ukhrul paumi sothing simare gi paudam COVID-19 awareness aduga vaccination drive shi Ukhrul district da CMO na lead tawraga district level officers sing aduga DIO shu yauna ngarangdagi chathaba haukre drive ashida lekai amasung khunsingi miyoi singda ekhoi gi team na COVID vaccination kapthokpa yagani karigumba hangningba wahang leiragashu miyamna lakadoba team gi miyoi singda hangdiba shu yagani Maram aduna chahi 39 mathakta leiba miyoi khudingmakna vaccination drive shida isa gi laikai natraga khunda lakpakanda chamamnaba sing adu kokraga vaccine kapthokpashi aikhoi amasung pumnamak gi phaningai ni haina kapthokpiyu ADC Senapati na si medical officer Senapati dangasi ambulance ahum sinakre COVID-19 thengnabada sijananaba ambulance sing adu ADC Senapati gi chairman A Kapani na sinakhibani COVID-19 laisat marakta khasman Imphal gi ipau kangbuna miyamda leptana ipau pinaba honabada lawriba thodangbu pungning thogatpo oina Crispa Group Sagol Tongbagi proprietor Nongmaithem Santana ngasi news unit asida oximeter hand sanitizer amadi mask mateng panglakre None Battalion Assam Rifles na Manipur State Forest Department ka khusamna duna Go Green Drive ki makha satharakpo oina ngasi jila asigi mafam kayada uchara thakre punna uchara lising ama chama yangkhai None Tupul Kotland Hausung Khongsang amasung nungba area da thakhi Thawbal jila gi Wangbal Canal manakta ngasi tractor ama longbada driver nanduna sire aikhoi gi Thawbal paumina hai ngasi ayuk pung 10 rom tabada tractor aduna law khoiringai da khanghaudana longkhibadagi driver adu nanki tungda miyamna driver adu Thawbal District Hospital da pukhatpada laikana bangamdana lekhidabani hairi tabiriba pawasi akasbani Imphal dagini Mukhyamantri Nongthombam Biren Singh na hairi COVID laisat manung asida sarkar gi khwaidagi mangjil thaba thabakti mamal yamlaba miyoibagi punsibu kanbani Imphal gi kanglada samgaliba nongpok thong yangsinbada Mukhyamantri na paumi sing da hai Raija sida MLA Pradhan amadi Jila Parishad kumba miyam gi mihut singi matenga loinana Vidhan Sabha Kendra khudingmakki COVID ki vaccine kappa yaraba miyoy sing da paksana vaccine kapthokpagi program sarkar na haukhre Tamthiraba laina asidagi ngakthoknabagi amata ngairaba pambaidi vaccine kapthokpa haibasini haina phongdokladuna mahakna miyamda vaccine kapthokpinaba appeal tawkhi vaccine kapagi thabakta miyamna mateng pangbinabasu Mukhyamantri na haikhi Sri Biren hai COVID-19 laina thingnaba honabada aikhoi pumnamakki manaba thodang lei asigumba luraba tanpham asida mipum khudingmakna masagi daita ningthina khangadabani amasung maramsadana yet apan piroidabani COVID ki appropriate behavior sing mapung phana ngakpaga loinana Darkar leba section thorang khudingmak lokhatpinaba sumahangna hairi Nongpok thong sabagi matangda Mukhyamantri na hai Kanglagi nongpok thong hanglabadi lamdam sida santi nungsi chanaba amata oibagi wakhalon amadi saukhatpa lakani haibase ekhoi khudingmakna thajanai akhang hai amadi itihaskar kayaga kupna khanaraba matungda sarkar asina nongpok thong sanaba warep lokhibani sarkarna nongpok thong khonglambi amasung miyamgi pothapham pak athuba matamda saba loisinaba pandam thambaga loinana sahi asigi October thadadi miyamda sinaragani Mukhyamantri gi khongchat aduda Cape amadi PD Mantri TI Saitabarta PDA gi Chairman T Robindro Singh Rajya Sabha ki MP Maharaj Lesemba Sana Jauba
MLA Karam Syam, DGP LM Khaukte amadi atai makhok thongba official kya su loinakhi. Tokyo Olympic ta medal lorokpa Manipuri masa singda sel gi mana piragani haina Manipur sarkar na laukthokre. Mukhyamantri ki secretariat ngasi Bharat ki Olympic contingent po pukning thaugatnaba selfie point hodokpada mana adu lauthokladuna Mukhyamantri Nongthombam Biren Singh na hai sanagi medal fanglakpada lupa koti ama lakun lupa gi medal fanglakpada lupa koti ama amasung senjengi medal fanglakpada lupa lakh humbudra manga pigani. Olympic asida Manipur gi sanaroi manga saruk yagadawriba duna soidana medal fanglakani haibagi thajaba phungdokladuna Mukhyamantri na hai Bharat ki mahut sinduna saruk yagadawriba sanaroi manga makta lupa lakh kun manga sarkar na incentive oina pigani. Akasbani Imphal dagi pauta biri. Leibak asida COVID ki vaccine kapagi khongjangda singthaningai oina khumang chausinbada Pradhan Mantri Narendra Modi na nungaiba phongdokhre. Bharat ta singthaningai oiba maongda America da COVID ki vaccine kapa migi masingdagi henba ngamle. Hojik phawbada leibak asida vaccine dose koti 32 lakh 33 hena kapkhre. Masi America da vaccine asi kapkhiba misingdagi lakh 38 helabani. Twitter da thagatpa warolda Sri Modi na hai Bharat ta vaccine kapagi khongjang khumang yang na sathari mipung khudimak ta vaccine lemna phanghanabagi wafam amu hana phongdokladuna mahangna vaccine asi kapagi thabak paikhatliba khudimak pusu thagatpa phongdokhi. Kendra gi Mantri Prakash Javadekar na suleba asida vaccine kapami gi masing America dagi helakpagi damak Pradhan Mantri bu thagatpa phongdokhre. Twitter da thagatpa warolamada Sri Javadekar na hai Bharat na thunamak leina asi maithiba piba ngamlagani. Gaz ani lapna na leiba Mark sungsoi soidana uppa haiba mantra singang na sanaba sumhang na mipung khudimakta appeal tauri. Leibak asida COVID-19 dagi naba pharakpagi sang sada 37.9 yaure hojik phawbada punna miyoi koti 2 lakh 37 gi mathakta leina asidagi naba phakre. Haukiba pung 13 da COVID ki anaba 59 hena naba phakhi. Ngasi ni 3 ni chanba numit oina nauna thengnaba COVID ki case ki masingdagi naba phakhiba migi masing na henkhi. Haukiba pung 13 da leibak asida COVID ki anoba case 93 hena thengnakhi. Leibak asigi active case ki masing chu hojik lakh 5,900 romda hanthare. Active case ki masing asi apunba positive case ki sada 1.98 khaktani. Haukiba pung 13 da leibak asida COVID positive oiba miyoi 998 sikhi. Karnataka ta mafam kayada COVID-19 gi lockdown komthok halabasu organization kayana darkar leiba miyam da chinjak amasung atai tengbang kaya marum pibagi thabak sathari. NGO United Sikh na Raija dugi jila kayada sana thaknaba amadi ana layangi polam sing pibada natana vaccine kapagi thabak su sathari. Haksel amasung Imphal Mantri Dr. Harshvardhan hairi Delta plus variant asi yamnamak nungnang ningai ni amasung variant asi thengnaba Raija 12 makta akhanaba surveillance sathari. Mantri Kangbugi 18 suba mifamdang asi Sri Harshvardhan hai virus asina matau karamna sandorakpagi haibadu maongdu baigyanik singna thijili. Vaccine kapada virus asigi oirakpa phibam adusu yengsili. COVID-19 gi case singthaningai oina hantharakpagi matangda mantri na hai leibak sigi Raija 13 dadi miyoi lakh 10 gi manungda miyoi 100 gi makhada hanthare. Mangna hai vaccine kapada su Bharat na America dagi henba ngamle. Mifam aduda Civil Aviation Mantri Hardip Singh Puri, Chemicals amasung Fertilizers ki Raija Mantri Mansukh Mandavia, Haksel amasung Imphal Raija Mantri Aswani Kumar Chaubesu saruk yakhi. Haksel amasung Imphal Mantraloi na hairi Raija sing amadi Union Territory singi beneficiary singda kapnabagi damak hojik COVID ki vaccine dose koti 1,35,000 hena leiri. Mantraloi na hai hojik phawbada Kendra Sarkar na Raija sing amasung Union Territory singda punna COVID ki vaccine dose koti 38,58 hena pikhre. Loisilakpada COVID-19 dagi ngakthoknaba face mask uppa phut 3 lapna na leiba khusa amadi mai mi 3 tanana thamba haiba samba thawong ahum asingangna chatpinaba amuk hana ningsingjari. Aroibada maroiba paw amuk hana Manipur da haukiba pung 13 da COVID ki anaba satruk supna nipan naba phakhibaga loinana naba pharakpagi sang sada 40 gi mathakta leire. Mukhyamantri Nongthombam Biren Singh na hairi laisat manung asida sarkar gi khwaidagi mangjil thaba thabakti mamal yamlaba miyobagi punsibu kanbani. Tokyo Olympic ta medal lorokpa Manipuri masa singda sel gi mana piragani haina Manipur sarkar na laukthokre. Leibak sida COVID ki vaccine kapagi khongjangda singthaningai oina khumang chausinbada Pradhan Mantri Narendra Modi na nungaiba phongdokhre amasung leibak sida COVID-19 dagi naba pharakpagi sang sada 37.9 yaure. Pau loijari.